1967 haiduna sigi chief right act si koigi 1967 da pass tawkhrabane ado hojik pau 57 as 2024 ne husi lari base sahi yankai tade chura bauda sigi se mapung phana government of manipur da mamangi party oiro any leramba government oiro hojik pau da phajana chatna hamba ngamdri base karigino haibane Manipur Hill Areas accusation of Chief Right Act 1967 pass taukiba chahi yankhai taret helabasu ngasi fauba mapung fana chatnadabana kuki singna maning makha tamna tawningbba tawrakpadagi irang ngasi oirakpani haina political activist Mahesor Thongnawjam na phongdokhrei Kaisampata leiba mahaki yumda pangthokiba paugi mifam amada wafam asi mahakna haikibani mahakna hai Manipur khakta natana atai state kya da hereditary chieftainship asi chatnaduna laklami adubu Nagaland Mizoram amadi Tripura yauna atai state singdagi hairiba chieftainship asi laukthoktuna mapung faba democracy ama chatnahanba amadi village chief sing democratic process ta khanba loinana village chief amagi power mapung fana piduna ngasi sulakli adubu Manipur dadi maru oina kuki taba kun singda hairiba hereditary chieftainship asi hojik fauba adumang chatnaduna lakli hojik su Myanmar dagi narolda changselakba illegal immigrant kuki singna Manipur da laktuna yum khara punsilaga khunama hekta semba Maduda sunnatana kun adugi ningthongni hairiba miyoy aduna khulai paiba lanmi hekta lingkhatpa asigumba kaya asina ngasidi kuki singi oina yumna khudingi lal haulup leibagi phibam amada laklei hojik lenga ka su tawnariba khulai paiba group kunmanga asigi mathakta su tawnadaba group masing khangdana leiri masi pumnamang asi hairiba kuki illegal immigrant singna niyom lana ngasi fauba chathariba hereditary chieftainship ki process asida khungi ningthau singda ahenba power leiba asinani hairiba matamga chunadraba process asil lauthoknaba haidana 1967 da accusation of Chief Right Act 1967 su pass tawduna thamlamlabani adubu ek ase hojik phawba mapung fana chana hanba ngamdabadagi ngasidi hena sathiba phiba mamada lakli pumnama asidagi athubada ngakthoknaba kuki illegal immigrant singdagi hereditary chieftainship asi lauthoknaba hairiba ek asi athuga matamda chatnaba haunaba haiki democratic country mada state ama oiriba makoi Manipur da amna heidi law singse chatnaramdabra act singse chatnaramdabra ade kaino tawrami base haibase yamna confusing state amada leiramba haitare aduna aina ngasi question hangjani badi koigi su se abrogate tawba su tawnari base 25 militants group kani aduna susi ground rule follow tawde has miyam punamak khangabani abrogate tawdaba sunga yaro su gi se NRC tawdaba yaro have semyan roi khangabani adu su pangal lairaba NRC tawdaba yaro has khangabani adudagi phangam thoktana phangiba refugees sing illegal immigrants sing phangam thoktana phangiba mayam sing constitutional rights sem khoi de laphokpa haibase mayam khangbirabani sigi mathaksida husi khulai paiba sing sida Manipur da laiba sus militants groups 25 ne ko those signed suspension operation tripartite agreement sign tonari mise sinataba haidi militants group kyamuk lay haidi ma makoi cookie gi manak sida haidi 25 ki mathak sida khulai paiba sagai khudingi chief khudingi militants group lay si se makoi se si makoi khulai paiba pairamiba makoi dominatory se tawba yabra haidi question duneba aduna ain hangjani question di 1967 da pass tawgiba ekamalai Manipur Hill Areas Acquisition of Chief Rights Act 1967 haiduna sigi Chief Right Act si koigi 1967 da pass tawkhrabane ado hojik pau 57 as 2024 ne husi lari base sahi yankai tade chura bauda sigi se mapung phana government of Manipur da mamangi party oiro any leramba government oiro hojik pau da phajana chatna hamba ngamdri base karigino haibane